Chahi tarukki matung Thamoigee kundo ni haina khanjakhiba Biki Thamoigee Neshilean Thamoigee kundo ni haina khanjarabasu lei paring sembadi yakhidraba Thamoigee kundo oikhidraba Nungshibi mabu ubada Biki du sat leithokri Uha amata haidana paper sing du khulli Leisi su khunba yauri khunba loiraga Biki du leisi da paper du pirai Leisi na chedu Biki da pirakpada Biki na litliba phuritu mana piramba phurit ni haiba khangi Biki na pirakliba chedu lawi Biki di leisi da faw yengba ngamjade boinauna tamo khunba loire cereal di loina kaire asida semurse chalo chatke tawbaga dada leisi na nungsina kaurakpani boinau du khangprek he khangi kanadano kaurak lesini mana khalise boinau na khumge tawbada Biki du mumai du leisi da leisinduna lerami leisi su kana roi khanduna wari saba horai dada nungairi ba nungairi boinau di maya kaba makai Biki da yengi mana chahi manga mok loinarakpasida asumna nupi amatana Biki da dada haina kaubasi takhidri adugi sumathakta boinau na Biki du ariba haina laknaribani aduga ngasi unaribasidi ngaktuna yenglibani paper singdu cereal chana semlaba matungda magi table da piramaga Biki du ikai boy harau boy tawduna thuna conference hall dagi thoraklami boinau du ngasidi ngakpada loikre Biki na harau bada ubada karigumba amadi leiramale haina khalli adubu Biki na wahi ama phaw haidana mamai lukthaduna leibasi ubada boinau du gyan mangli wakhalda sumna khalli asibu magi ex kaidu oijalo sakti yengmada ex mandibu waibu malida conference hall dagi tholakpaga Biki hannaba sem sarai security mayamdu Biki tholakpa ubada sat chatnaba sem sarai leisina ngasai dagi Biki bu tumina yenglibani Biki na thokibadu ubada thongnau dagi lona yengduna leiribani hainaba lei mi amagi khongthangbu munna kupna senaraklabadi khudi thiba toina thokali Biki du wakhal yam nungaina lakpana mahaki nagyeta hanni yenglude wakhal amada asum chatlibani Biki du asum chatpana mahakna gari manak yoramdaida nungmacha amada khudi thire Biki na khudi thibadu uraga boinauna tawrisi yeune kainu ngasi akhoi tamosi kainum tawkhre amaromda mahaki tamona haraubagi matawasi ubada boinau du mathamoida haraujaribani amaromda nukningbasu loirabani machinda amuksu soli pakhangna lisilakpa leisabina silaktraba adugi sindudi ba durbasa munigi papu malida mimang tumang khangdreba officer ni ga se loina kawkre ai diba madugi durbasa do hojika leiramadine madu aina khanbadane I am single kangbugi secretary boiramdo mankreda aigumdana magi status kati single is the best sumai sum tawdo malimni phana bu nungairi aduga boinau du mathanta amung noksei Biki tubadu da wakhal du lakpagum tawi wakhal amada tawruri haiba masana khanglai nokfet tawduna hogalaki tawbada side glass du da uri leisina thongnau dagi lona yenglambadu Biki lengkhidri khanna wakhal amada amuk tawkhri Biki si leisi urubadagi masana masabu senaba ngamdabadawna tawkhri mamit kuptaba makai side glass tu da amuk yengduna lei Biki na tawribadu karino haine boinau na yenglubada ure ani du mingsil da michanare haiba boinau du kari haiduino haiba khangdri ngahak yengjarasanu haiduna leptuna lei punduna thamba yahabasu nataba mingsil na thamoi ani do ngahakti punbagum tawi thamoi da fumduna thamlakpa wahang lising ni mingsil sigi mateng na Biki amasung leisigi marakta hangnariba Robertsu Biki gi mawong do ubada boinau da kari tawrabano haiduna ingit tawrai tawrakliba ingit ta khangladuna boinau na khara yengnaradi yareda asi hairaga kargi thongdu fat hangi Biki do khangprek he khangi Biki do mamai fat leithoktuna leisida nokfet tawna yengi security mayamdasu Biki na yengbagum thongnau manakta leiriba leisida pulap yengi
Lacy tꯧnariba mayamdo ubada yenglambadu yenglaktre. Boinauna thenge sasi mayam. Mayamdo mathang tholai. Gari thauba hobaga boinau karan haurai. Tamo kaina khiba malida. Kai bano haise. Ngasagi masak fajabido. Boinau do makhondo khara semaga amo dada kaina kienaga kaurakpado. Thaina gi marupni. Adudi tamo aisu khara leiraga atopada posting takhraga kuirabagi matungdaga unardi aisu dadana kautare ko thaina gi marupnina. Yare nang amaba sakna tamil hek male aduga romance na korea gi tawradana. Tamo aikhoisu tamil mala sune isugi mabokti leijare hariba. Sak phajadana bu kai kana dino tamogi dubo tamoidi korea malasu bihar nupi am phangdabado. Yarse to yare wathi do. Wathi oire in haise. Makha tage tawbada bikina office hours loire. Boinau tabul khondom da haisilo. Aduga ne misigi leirakto adom da chalo. Si hairaga biki thongnau da yingthoktuna nokfet tawna leikri. Boinau na Robert ta call tawi. Boinau na tabun khoklom da haisilo. Aduga ne misigi leirakto adu da chango. Kai legi tamil manba. Boinau kharaga sawbane. Yare tumile ko nasukni na ba. Robert su laknaragi khanna nasak tugaba san maning hek maladana. Boinau do fatkum lai labagiro amongiro. Nangdi gezaugi male gezaugi adusu san amuba machugi. Boinau fazana sauri o murasune musna khanglidana. Robert noksilai Boinau kanaroi khanduna phone kakthali. Ngangnariba mayamsi bikita de wakhal amada tawkhrabani. Asumna biki gi gari mayamdo mathang thauduna lai. Thongnau da yengna biki haukraba wari singdo mathang ningsing lai. Chinglemba nung kamai haramge yarakte da. Ai fazana de haikibani fazana response tawraktabra. As angang oiri ado ahan oiraga yaduira amukta hangbiyoba. Amukta nga hangkige ado thadi thajade madoi nupido pura champhutneba. Bikina yaraktrise farin aidi. Kayaba ahan ba haibada yaraktrise farin haiba. Amuktang haibada yarakpa nupa uba yadaba singdo adudi pamdeba. Haifet ka takpada yarakpado aduni best taduise. Aduna ne nangsu amuktang hairakpa nupa pahamunuko hanjin ka taklaklaba khanaba yarabani panganu he nangbo. Chinglembina o adugumba ma leiboire. Leibane ado nang fazana mukta hanguko. Hoyaba hange. Adudi ai thamage haying unarasiko. Asi hairaga koldo thamnakri. Biki di mondrang amada tawduna lei. Laisigi wakhalda masado tawfam chafam amata khangdri. Laisibo adum ningsingduna lei. Yaraktabasina hena amuka hena chakhalli. Biki machinda tapna soli. Malemsida khwaidagi chakpase nupina yaraktabase oiramale. Khwaidagi pangal thoktabasina khwaidai nungshiba amana thamoigi nungshiba khangbiyu yadaba. Asi oiramale punsi haido. Asumna biki laishina yaraktabagi wakhalsi mawon khalli. Amaromdana laisi mamaga mabani khaktarak leijabani. Moigini haibada mamagi manau nupi ama khak lei. Adusu makhoidongna paisa paide. Yam nungai phaboide. Laisigi mama na kaithelda mana amasing yolaga laisibu lairik tamhalibani. Aduga imung manungi akubata puribani. Laisisu angang macha amani tuition tawduna mamagi mateng pangi. Yam angang oina paisagi awaba khanglibi. Setpa chaba kaya thoina khandrabi. Achawaram pamdabi. Lair jarabasu afaba mamagi magun chapchana lauzabi laishini. Laisidu mayumda mamaga chaksaminaringai. Ima tuyebdadi tuition khara tawge ko loina natraso. Hoi tawse kai subject tawge harino. English ka Manipuri ka tawdrasu Sans ka Miss ka ti tawge ma. Paisa kaya di changani bema. Lising kun mukti changani ado ani ma hana tawrase. Aduga ani amana tapna tawrase. Si oiradi lising tarani yarani yahan bagi. Hoi ima ngamnaba silage.
Lairi kana pau ko thoibia. Ima se nangi na pandagi amuktang di nungai hoge. Hoi ma, ai hotnage. Laisi lairik adum phaba yamna mak mithoi mihen bangam drabasu haifam thokpadudi haijai. Mama lukrabina yopini haibasi mahak nongmata kaude. Magi nongmagi tawgadaba lairik paba yumgi thabak school chatpa nangnaba adum tawjai. Sidagi henba thabak amasung mama amadi lairiki wakhal natana kanagisu wakhal khanba pamde. Maram asinani laisina bikibu mirai biriba. Biki laisina yabiraktabada laisida yengba natana karisu pai leite. Laisina di karisu khande yengba bhau yengbirakte. Chinglembinasu fanakan haibani. Adobo laisina di yaba kauba leite. Biki su pai leite. Hena nungsiba mafamdana hena wai. Pangal thokpa ngamde haibadu hektare. Masa khangdana ngauzabadagi hena waba leite haibadu hektare. Nongma break ki matamda Biki do mamanaba ama aniga chemba tumtaduna thombi sanari. Asumna class manungda thomnabada berenda da su thomnari. Biki na chen khinu ngai khwai bane haiduna niras to chena thomduna tanari. Laibak na thirisu cheduna berenda da laisina lakpada laisida pale. Biki do khangprek khangna chaplepi. Yamna sauna laisidu Biki gi manakta sangsilai. Nangise yam ushitaba male kaigino asu yamna chaga chaga tawrise khara khara su lemnase soikibani ai uza hodre nangise soiba mandi karimnaba male tawnariba mayamsi Lenin na ngasaidagi yenglibani Lenin laisibu yamna pamjaba makoigi lekai amatada leiminabani sak khangnarabasu kaya kauna ngangnade handak 11 karakpada pune school punbasina Laisibu yamna pamjaraklibani. Lenin jangsilaklaga kaidore laisia khara chakanarakpa aduini. Biki karisu khumde Nungshibi mabu ubada ikaiduna lukthaduna lei. Lenin do laisigi wa adu tabada khut thage tawi. Nirasna yam kanba sabagi wani ne ko nupi mamangda. Ngasaidagi laisi leibasida lapna yingduna leirambani. Niras do wangsawi Masamo pabamini, mina hek ubada kiba midani. Lenin, Niras na sangsilak paduda, kuthagi tawrumbado handokri. Laisidu khanaraka haina amuksu pakhali. Laisigi pakhat paduda, laisibu yamna nungsijariba, laisigi thamoibu khangjariba, laisibu nungtigi yengjariba bikina dikhangi. Bikina, Niras, aina soibani. Asi haraga Niras pukhami. Mabuk tappa bikini aduga hairai. Marup animak saunagumse aina lanbani ai soikra haijari aibu ngakpiyo. Asi hairamaga Niras puchingduna class to the changkre. Laisidu Leninda. Thank you. Asi hairamaga machinda sonduna class da changki. Soikra ngakpiyo kaina. Thawenki tawraga. Lenin suleptana lehawi. Mabukninda biki bu singkre. Asum nasum Biki gi nungshibabu laisina khangbide Biki su karisu laisida haide adubu laisigi paudi tattana Biki na tajai laisibu Biki na senajabani amaromda chinglembina Biki bu nungsijai habasi Niras nadi khangi adubu Biki na chinglembi bu marup ama oina khanbasida amadi Biki na laisi pamjabasida phongdokpadi ngamde Lenin su laisibu nungsiba sumasum henkalaklami lekai masen oibagi sak khangnarabasu kaya kauna ngangnadabana Lenin na su phongdokpadi ngamde Lenin mabukningda khali asok phajaba ama inak nakna leirambasida aina khangaudrineba aisune mangonda naksinaba yade laisigi mama tombi Lenin hoigi mama Bimolaga naknaba mari lei haibadi Bimola tombi angang oiringagi marup amasung Bimola na tombigi mateng yamna pangi. Tombi su achin balairakpada Bimola dagi paisa nungsa adum pui. Laisina lairik tamlakpasida Bimola gi mapan yamna yauribani. Adubu macha nadi mama anigi naknaba maridi loina khangde amasung imung manung anigi tha khetnabana yamna naksinana loinade.
Leningi imung mapa mapu haktaktagi senjau paiba imungni. Laisidi school chatpasu cycle da chatli, bus da chatpagi paisasu puthok mamado warani khanduna cycle da chatlibani. School dagi panglap lapasu nate makhoigi mayumado. Laisina cycle thauraga lakhaubaduda Bikina adomagi gari dagi yengjabani. Biki gi imung manung lingi. Mama mapana Biki bu tuition chatnaba, school chatnaba driver thamlibani. Asum 11 gi session suloi gadauri. Nongma Lenin su cycle da school lai. Lenin na school da laklibasi laishiga nakna nabani yana bani. School halakpada punna hanminarai. Cycle da chatpasina bo hena nungai re, tuyep ta su chatlani. Laishina nungai bani ado kharadi wa bani ko. Exercise ni khandoga loireda. Adubudi chumba. Asumna nungtigi school chatpa halakpa Lenin ga Laishi ga chatminabadu Biki na ui. Biki gi thamoida nungai tabadi phawi. Adubo kariso haijaba ngamjade. Thamoi leirangdu leirang laktagi sukundo du thamoi laikonda satringai leirang laipung phadringai leirang laikom somdringai lamlanba khoimu kanagi oikrabadi khanbada Thamoi leirangi laikon mapu leirang malido awabana pandom lomjaido. Hayengsi Biki gi birthday ni Nirasna Biki da call tawrai. Biki bye kai lerage kai legi kaina hayengse kai kongduino. Biki gyan khanglak lai. Birthday gi matangda call tawrakpani di Biki khaludabani. Biki na adugi ore leitharadabani loina. Aigi di khangli dune he biryani ko. Biki du haihorage khana hoi purakeba ado kainum haige. Kaino kai give you haina haro. Ish give hairasu yabazane. Adu ko hair omni. Bye leishido hayeng kantindane. Aigi birthday gi achapo sasena amta haibiyoba. Chinglem bigana bani na amta haibiyoba. Madugi nupido red yamna wangba saine. Biki na fathalai. Ai chinglem bida haimandana ne ikairabaneba. Nang chinglem biga tawraga amta yanaba siloba. Soiba yade ko bai. Oise ei hairaga yengage. Yengba nati ihalo. Asi hairaga anido phone thamnakre. Phone hek thambaga Niras du chinglem bida phone tawrai. Hello Niras. Chinglem bia kainum tana daba yadre he. Kai matangi no hero dugini. Chinglem bidi Biki da ngauzari bani. Phongdokpadi ngamda lairibani. Nirasu chinglem bigi thamoi masak khangi. Chinglem bidi khangi hero dugini hairibasi Biki gi ne haiba. Biki gi ne bo hairadi chinglem bi tanba laite sat khamlai. Kayama hairaino hayeng birthday gi gift thorai raba. Hoi adumai dum haitar. Chinglem bi Niras ki waduda ngakladuna. Kai gift no haisibo. Ho laisido hayeng ne kantin da chapoza sina amta haibiu sini. Chinglem bi laisi palakpaduda bit kharadi halli. Adabu masado phazilaga hairai. Ai hayo hairi natra. Ai su yaurage ibani hairase. Hoi parine. Asumna no hek nganbaga Biki do ngantan haugatli. Mama gita machagi mapok numitni. Lining thau amadi surja debada athum hau amadi hai lekatli. Biki sulai khurumbadu yauri. Lai khurumba hek loibaga mapa kunjona. Happy birthday nupa macha. Hairaga lairik mayama mapirai. Thank you baba. Kai lairik no baba sibo. 12 ki lairik ni NCERT gi. Reference loi surabani ko. Reference di baba na ne Arihan gi oina lairabani. Aduga ne aswal gi question bank su yaurabani. Baba na lairik piri se pana bani nupa macha. Mata manghanganu ko. Yami sidi baba. Yamde. Aduna loiba natene. Lairik haibasidi pabana watlagadabani. Ibungo lairik ti paraga lairik tu na piriba wakhalonda lupagane. Nainaraga lairik ki magul henduni ne. Book is the treasure house of both knowledge and answer haribani ni nupa macha nangwa.